ꯑꯣ ꯃꯦꯗꯥꯝꯅ ꯗꯤꯁꯇꯦꯟꯁ ꯁꯤꯂꯤꯡ ꯇꯝꯕꯤꯕꯗꯒꯤ ꯑꯩꯅ ꯃꯤꯗꯣ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯅ ꯑꯗꯨꯝ ꯃꯉꯣꯟꯗ ꯃꯥꯒ ꯑꯩꯒ ꯌꯥꯅꯗꯕ ꯑꯣꯏꯔꯒꯁꯨ ꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯃꯥ ꯅꯥꯔꯒꯁꯨ ꯑꯩꯅ ꯁꯣꯝꯂꯣꯝꯗꯒꯤ ꯑꯗꯨꯝ ꯃꯁꯥ ꯈꯪꯗꯅ ꯗꯤꯁꯇꯦꯟꯁ ꯁꯤꯂꯤꯡꯁꯦ ꯑꯗꯨꯝ ꯄꯤꯕ ꯒꯨꯗ ꯑꯐꯔꯃꯦꯁꯟ ꯍꯥꯏꯔꯒ ꯑꯣꯇꯣꯃꯦꯇꯤꯛꯂꯤ ꯑꯩꯅ ꯀꯧꯕꯗꯧꯅ ꯃꯤꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯑꯩꯉꯣꯟꯗ ꯎꯝ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯇ꯭ꯔꯣꯃꯥ ꯅꯥꯕꯒꯨꯝꯕ ꯃꯤ ꯐꯅꯌꯥꯝꯅ ꯑꯩꯅ ꯁꯤꯒꯤ ꯔꯦꯀꯤ ꯍꯤꯂꯤꯡꯁꯤ ꯃꯦꯗꯥꯝꯗ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄꯗꯒꯤ ꯑꯩꯅ ꯇ꯭ꯔꯣꯃꯥ ꯅꯥꯕ ꯀꯜꯂꯛꯏꯁꯦ ꯃꯤ 50ꯒꯤ ꯃꯊꯛꯇ ꯁꯨꯈ꯭ꯔꯦ ꯑꯩꯅ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯍꯥꯏꯅꯤꯡꯗꯕꯒꯤ ꯁꯨꯝ ꯍꯥꯏꯗꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯁꯤ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈꯤꯇꯪꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯜꯍꯟꯅꯤꯡꯉꯦ ꯆꯥꯕ ꯊꯛꯄꯁꯦ ꯆꯦꯛꯁꯤꯜꯂꯤꯈꯩ ꯉꯁꯥꯏ ꯉꯥ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯅ ꯍꯪꯅꯔꯛꯈꯤꯗꯅ ꯑꯗꯨ ꯏꯁꯥꯗꯁꯨ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ ꯆꯥꯗꯕꯁꯤꯅ ꯄꯋꯥꯔꯗꯤ ꯍꯦꯟꯕꯅꯤ ꯏꯁꯥꯗ ꯑꯗꯨ ꯃꯤꯁꯦ ꯍꯦꯛ ꯎꯕꯗ ꯃꯃꯤꯠ ꯌꯦꯡꯕꯗ ꯑꯩ ꯍꯧꯖꯤꯛꯁꯦ ꯈꯪꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯃ ꯔꯦꯀꯤ ꯏꯃꯥꯅ ꯄꯤꯕꯤꯔꯛꯑꯦꯕ ꯑꯩꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯀꯟꯕꯒꯤ ꯃꯥ ꯃꯁꯥꯁꯤ ꯃꯤꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯥ ꯀꯔꯝꯕ ꯆꯀ꯭ꯔ ꯐꯨꯂꯦ ꯍꯥꯏꯕꯁꯨ ꯈꯪꯉꯛꯏ ꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏ ꯈꯪꯉꯛꯀꯅꯤ ꯑꯩ ꯌꯥꯝ ꯀꯟꯅ ꯑꯗꯨꯝ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯖꯩ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯁꯦ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯃꯩꯇꯩꯁꯤꯁꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯑꯥꯐꯇꯔ ꯂꯥꯟ ꯃꯇꯨꯡꯗꯒꯤ ꯂꯣꯏꯅ ꯑꯦꯟꯖꯥꯏꯇꯤ ꯂꯩ ꯏꯁꯇ꯭ꯔꯦꯁ ꯇꯦꯟꯁꯟ ꯌꯥꯝ ꯂꯩꯌꯦꯕ ꯃꯅꯤꯄꯨꯔꯁꯦ ꯃꯥꯅ ꯆꯪꯁꯤꯜꯂꯨꯕ ꯊꯕꯛꯇ ꯐꯦꯜ ꯑꯣꯏꯕ ꯀꯩꯗꯧꯕ ꯌꯥꯗꯕꯒꯤ ꯇ꯭ꯔꯣꯃꯥ ꯅꯥꯕ ꯑꯦꯟꯖꯥꯏꯇꯤ ꯅꯥꯕ ꯏꯁꯇ꯭ꯔꯦꯁ ꯂꯩꯕꯁꯤ ꯌꯥꯝꯅ ꯑꯩ ꯄꯩꯁꯥ ꯂꯧꯕꯁꯨ ꯌꯥꯎꯏ ꯂꯧꯗꯕꯁꯨ ꯌꯥꯎꯏ ꯑꯔꯩꯕ ꯃꯤꯗꯒꯤꯗꯤ ꯑꯩ ꯃꯤꯗꯨꯁꯨ ꯑꯩ ꯈꯔꯗꯤ ꯌꯦꯡꯖꯩ ꯍꯥꯏꯕꯗꯤ ꯄꯤꯕ ꯉꯝꯒꯗꯕ ꯖꯒꯥꯗꯨꯗꯤ ꯑꯩ ꯑꯗꯨꯝ ꯄꯩꯁꯥ ꯂꯧꯏ ꯄꯤꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯂꯨꯄꯥ ꯑꯃꯇꯁꯨ ꯑꯗꯨꯝ ꯇꯧꯊꯣꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯑꯣꯜꯃꯣꯁ ꯐꯅꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯣꯃꯥ ꯅꯥꯕ ꯑꯦꯟꯖꯥꯏꯇꯤ ꯏꯁꯇ꯭ꯔꯦꯁ ꯂꯩꯕ ꯐꯅꯌꯥꯝꯅ ꯔꯦꯀꯤꯁꯤꯅ ꯀꯟꯕ ꯉꯝꯖꯔꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯒꯨꯔꯨ ꯑꯣꯏꯖꯔꯤꯕ ꯃꯦꯗꯥꯝ ꯔꯣꯃꯤꯇꯥꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯩ ꯑꯇꯩ ꯒꯨꯔꯨ ꯃꯌꯥꯝꯁꯨ ꯂꯩ ꯃꯣꯏ ꯃꯌꯥꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯗꯣꯛꯇꯔ ꯃꯤꯀꯥ ꯑꯣꯁꯨꯏꯕꯨꯁꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯔꯨ ꯑꯣꯏꯅ ꯃꯦꯗꯥꯝ ꯑꯩꯅ ꯍꯤꯂꯤꯡ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯛꯄꯗꯤ ꯑꯩ ꯃꯦꯗꯥꯝ ꯔꯣꯃꯤꯇꯥ ꯊꯦꯡꯅꯕꯗꯒꯤ ꯍꯦꯟꯅ ꯉꯝꯃꯛꯏ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯦ Thank you. ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛ Thank you so much, share tꯧꯕꯤꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯆꯨꯝꯃꯦ ꯏꯅꯦꯅ ꯍꯥꯏꯕꯁꯦꯀꯣ ꯏꯅꯦꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯇꯧꯋꯤ ꯍꯧꯖꯤꯛ ꯃꯁꯥꯃꯛꯁꯨ ꯕꯤꯖꯤꯅꯦꯁ ꯀꯩꯀꯥ ꯇꯧꯕꯅꯤꯅ ꯃꯥ ꯑꯄ꯭ꯂꯥꯏꯗꯤ ꯃꯌꯥꯝ ꯇꯧꯔꯦ ꯑꯩꯅ